Bhoot Changba, Hingchabi Changbasi Asengbara kaidana lerisi masi tasengna oithokpra masi asengbara aikoina Bhoot Pret ki film da toina uriba ahingba mi amada phattaba thawai changsilakpa matamda madu tanthokpagi thabak exorcism kaisi masi lining laisol da light in da kak thajaba singi pot amo iramdraba masi aikoigi brain manung da su thokpa aikoigi chakhatpagi bigyan gi khuchuklai singna phaba ngamdabagumba angakpa thom amasu iramlabadi kamdoba Haukiba chahi cha kiyagi mamangdagi laigi thogal toriba maiba maibishingna Bhoot Changbani haibadgumba mapangal sathina kankhatlava aduga makhoigi khonjel su ulava masana amukta tammudriba ari lon kya su bring nangba ngambadgumba Bhoot Changbani haiba miyoi kyadagi thawai tanthokliwani dana khoi exorcism tawbagi thabak sim malemgi leiba kyada chatnaduna chathaduna dumak lakli Ngasigi videos da lining laisol gi amamba kada bigyan gi mombati chukatuna paukhum phangbangam da matam shangna laklaba wahang amaka ki paukhum ai khoi amka na thiminase Bhoot Changba Hingchabi Changba line chenba dana lerisi masi tasingna asengbara pukning changna tabiu hiramsigi matangda anauba gyan loksing khardi soidana videos dagi phangbigani Bhoot Changbagi warisi masi anuba amanate yam sathina lire Mesopotamia da maiba maibishingna leitana sabat tablet amadi mantra sonduna hattaba thawai Bhoot Pret tanthokliwani haibagi warising marang kaina lerame aduga ariba yuraftana holy water amadi karan janba u siznaraga phattaba lai tanthokpagi warising lei aduga 1973 da puthorokiba The Exorcist haiba film asna ai masing tuman chapchap yungkhananduna exorcism gi lamsi hena wawa launa halakhi tawbudi sigi film si hanjan neinaduna lamadgumba angakpa akibna thallaba singba thokiba case amada yumham oiraga base torga puthorokiba film ne Madudi 1949 da Maryland da Rolando kawwa chahi taramari khaki pakhang majama amma ani ahum mari mangar kanate yam sathina juri thibadu exorcism gi session kunthara mongon da chathaki adusu tongan ba maibi kayana magi tamthira exorcism session sing asigi akuppa marol ibadkum che chang sing asing asesu yam section adum leiri iramba warol sing adu khradang pallavda berane pochau pho yauna nuksita tauduna paikhalapgi wa yauri adubu matam adudagi hawjikti yam kahina chawkhatle brain imaging gi technology su lakhre aduna aikhogi wang asasu hongba ama lakle madu tasingna phattaba thawaira or seizure sarai makhal amar haibasne hoi kanagumba miyoi amana masadu chapting thoraga pangthekta thektoraba mana amukta khangkidaba lon ga si bring ngangkhlaba adai Christ ki karan chanbu u ka si mathanga olhala agadi asidi Bhoot Pret oirani lamsin badalai halli adubu psychiatrist in the exorcism gi case ayamba DID dissociative identity disorder miyoi amada tongan balamcha chachat ba saklon ani natraga ani dagi henba yawsilakpa mi amada multiple identity oisilakpa ko kilina sinaba miyoshing heg oiram galli hairi natraga brain gi temporal lobe da sari hausilakpa or schizophrenia gi case ki yam manai adana yetli 2012 da Neuropsychiatric journal da phongaki study amada physiologian na Bhoot Changbani haiba miyoi taramari nainaki maduda makhoi chada humputradi brain inflammation thokpa or trauma na maram oiraga sherana uba taba phauba hallucination na singba psychiatric ki condition sing leiba miyoshin haibasi tapna khangaki hairi adubu wari di sida loidri tweets yam leiri clinical settings the fau sidi kamai tori bhain explain to bangam dabgumba a phauba case leiri kodamoina records lahuba mayang nupi amagi case da EEG scan lowdana abnormal activity amatu uloktaba aduga mana amukta khangkidaba tamkidaba lon kiana bring ang khalakpa aduga masagi phibam murti boyos ka chanadaba mongda pangal sakti phuturakpa masina kamdong noi thoklibano
explanation latri. Sin explain to bangam the vaini, explain to bangam the mulaksi, neuroscience the mulaksi. Aikoigi thok manung the limbic system madana yawi. Aikoigi emotion, ningshingba, memory kasi magi daitani. Hariba sigi mafamsida sumaina deep brain electrode sizinaraga stimulate tawmatam the patient singna haibada moigi masada amukta phawkhidriba kari kari ni yam phawi hakthingni khudamoina taibang myoibagi mitam manba mamising uba hakchangda kanagumba ama sangsilaktuna lesillaraba manba ithil kananumna luna tumina shenaraga leiba manba luna yengakba manba ihulsing angakba kiningai oirba ihulsing phawi hakthingni hairi adubu hojik laktoribu hangdi bhoot pret thawai mi changba hairisi masi tasengba pot oidoira or aikoigi kok manungda dum thoksaba neurological glitches oidoribra or aikoina maram sungkang khangdriba atopa maram amadagi tholakpa angakpa thaudau amu oidoribra haibasni se brain mai manghan mangamba masi palamdragadi wari sing asigi video si mapung sungpa pharoi dogudugumba asengbu case amaga ai Panjarke, Analyst Michel. Magi Warisisu, The Exorcism of Emily Rosadana, film oina puthokibani. 1976 da sathakibasigi German nupi sigi exorcism adu sodugi matik aki tujungbagi masakni. Madudi maduna maram oraga mahak sikribani. Mangon the exorcism session humpu tare chathaki. Masu thainagi ari bulon kya breng ngangaki. aduga mitau tamaga mi atop tongan masi kreba mi kya gi matau tamaga sunganga ki aduga laigi asengba polam singda sathina pam da bahina da batugumba control to ya da batugumba asauba mon da poki madu ubu matam da laigi polam sing aduga mangonda doctor na thabi ta langthak amadi psychiatric care da su karimta kanaba phangki di hairi angpani aduna mana siba matam da magi hakchang da sunagi keji kunthra tamak lumki Mana jajat lon nganga kiba aduga magi asengba khonjal record toksilhawi aduna adumna pambiragadi YouTube ta dum TV soidana phangani tumamdai da tabiyo Doctor singna phongdoki magi du psychosis ni maiba singna hai kinati magi du phattaba thawai changbani mine ikhang khangnadaba wa ama haijage asengba mafam amoina launariba Vatican ngasi su phattaba thawai mi tanthokpagi mai exorcism gi course official training course asi chahi khudingi chathaduna lakli Matangsda hangbiya bu hangdi karigma Bhoot Changba snai khoi kok manungda khak thokjaba magadi lenga kyana church kyana phattaba thwai thingnaba seriously sem saraga leriba simasigi nunggi arthak karino ai khoidagi karigum makhra losili bra haibasni aduna loslakpasta aina haijaning madi Bhoot pret thawai mi changbasigi matangda aidi science to ina thajai aidi lighten go maram do ina thajai dana anisigi manungda versus tongnaraga khanaba matamda achumba amaga aranba amaga thurakani dana khande Haidi animaksina chap manaba angakba thong amabu manadaba londa manadaba haina phungdokpo irambasu yai haibani